चही फाजिलगले थाजन हॉस्पिटल की बेड अदुदा सीब चंबा अनिगी लंगदाइदा मच्ची लेंगदना लैरिबदो चिंगसांगसु थाजगिदमक अंगंब थाक्ता होटनब लेपदे मपान लमदगी अफाव डॉक्टर कयागसु तानरी नुपी महाकपु कन्ननब होटनबदा अरैब सेल तिंथोकबगी पामुया थांग लेते लाइफम खुदिंग चतुना नुपी मागिदमक पुंसी चंजल निजबसु लेपदे फगनी हाइब खुदिंगमक लोइनमक हेक तौरी चिंगसांगी मतौ अदु महाकपु खंब मियोइसिंगना उबदा पुकनिंग नुंगसिना लोइना सोनै पुंसिगे असेंब महाव करिनो खंगलमदबा ngasidi punsi adugidamak angamba thakta hotnari thamoi pandaba amagom urambadu ngasidi lasingba pholgumna thotlaba thamoi haibadu mayek singna uba ngamle henthoisu mamana tattana hairakpadagi mabungi imungbu unaba laklami mabu uraga tathi jairakadra nganglakadra khanna lakbani adubu चिंगसांगना नुंसीना तौबिरक्पा मतवदुदा हेंथोयगी थमोयदु पेंजग्रे मदुगी मतुंगदा हेंथोयसु हॉस्पिटल अदुदा तत्तना लाई चिंगसांगा खंगनबा मरुप मपांग मियोइसिंगसु मरक मरकदा लाक्तुना चिंगसांगबु थौना हापिरी मोरेगी मामा संजोयसु लाक्लगा थाजबु उनरमी थाजगी मफमदा तौबिखिबा उतखिबा नुंसी हैत्रबा मतौसिंग अदु निंगसिंग ngasi thajana oiramliba phibam asiga pendana mapi sinthai marak asida SP poirembasu editor manau bisu laktuna wari kaya ama taurami makhoi khakta nate punsigi tangkak ama khaktada thengnakhiba oiragasu major lanchasu thoibiga loinana laktuna chungsangi awaba matamda saruk yamine thoibidi chungsangi punsi waribu taraga pukning nungshirabani मियोइबा अमगी मपोक्ता करीगी अदुक यामना चांगें येंबिरबनो हाइनसु मपुकनिंगदा खाली चिंगसांगदी असुक कइबा मतमसे थोइबिसे मेजर लंचागी लोइनबिनी हाइबे खंगलमदबा अदुदा तक्सी सोले मैडम लेगी नुपीना मैडम की वारी सिंबु याम पामना पाजबनी मैडम का नोंगमदी उननिंगी कदाइदगी ओइरमगनी हाइनसु याम तत्तना सोनखिबनी एखै मेजर साहेब की मैडम ने हैब नैना हाना खंगलम थोकलगदे थाजना वखल तारिंगे मैडम को उननबगी रिक्वेस्ट मचा अमखा ऐना तौरमलगदे थाजना कयदा पेंजरमगदौबा चिंगसांगी वाहै अदुदा थोइबिसु नुंगसिना मतुंगदा मतम असुक यामना लैरिसिदि थाजना वखल लाक्लबा मतुंगदा ऐ सोइदन लाकनी मागा वारी कया अमसु सोइदना सानगे हाइरक्लिबा वाहैदो यामना पॉजिटिव ओइबा वाहैनि अदुबु पुमनमकनदि खंगलिबनि थाजगी फिबम फगलखिद्रा नत्रगा फगलक्लोइद्रा हाइबदो अदुबु चिंगसांग वाखल नंगाइजै थौना अमसु हापि आशा कया अमसु सागचरी मैडम की लाइरिकसिंदो तोइना पानिंगी हाइबगी बुकस्टोरी चलगा लैरुसे हाइनसु ऐंगोंदा हाइरमबनि अदुबु कुइरक्ले माना समना लैरक्लिबसे करिगी लैरुदौरिनो ऐ पीगे थाजना पानिंग बलाइरि खुदिंगमक ऐ हयेंगमक पुरके मागी मनाक्ता थम्बि नाबा फरगा माना पाजनबा आई मैडम थैंक यू मियोइबा इखैगी पुंसिसे चांगयेंगतना थनबनि अवाबा मिकोब नुंगाइबा मिकोब लोइना सुनबा लाक्बनि ऐखैसु पुमनमकसिंगदो थेंगनरइनि सोइदना नुंगाइबा मतमसु लाकनिदा अदुना वखल सोंथबा तौबिगनु थाजगी हक्चांगसु सोइदना फगलकनी थाज थैंक यू मैडम थाजना पानिंगी हाइबा लाइरिक खुदिंगमक थोइबी मसामक लाक्तुना पिरमि चिंगसांगसु लाइरिक सिंग अदु थाजगी मनाक्ता मरोल मरोल नोनखतनदुना चेक्सिना थम्मि आशा अमगा लोइनना अदुबु चिंगसांगसु लाइरिक सिंग अदु हांगदोक्लगा मरक मरकता येंगबा हौइ असुम येंगलमबदगी थाजगीदमक वारी सिंग अदु पाबीबा ngamnanaba tapna tapna लाइरिक पावसु तंबा हौइ अदुगा नुमित चुप्पा नुपी मागी मनक्ता फमलगा वारी मचा सैरेंग मचा पाबा तमि मरक्तसु मचाबु तंपाक्ता थमलगा अंगांगी वारी नुंगाई नुंगाइबा कया अमसु ममा मचागीदमक पाबीरि नुपी मागीदमक चिंगसांगना तौबा ngamdaba leite असिगुम्बा पुंसि खोंचत अमा ओइरक्कनी हाइबा
ꯆꯤꯡꯁꯥꯡ ꯅꯣꯡꯃꯇꯁꯨ ꯈꯜꯂꯨꯗꯦ꯫ ꯍꯪꯒꯠꯅ ꯌꯦꯡꯂꯨꯕꯗ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯨ ꯆꯤꯡꯁꯥꯡ ꯊꯥꯖꯒꯤ ꯃꯄꯥꯝ ꯂꯝꯗꯝ ꯃꯣꯔꯦꯗ ꯆꯠꯀꯗꯧꯔꯤ꯫ ꯑꯍꯨꯝꯂꯛ ꯁꯨꯕ ꯑꯣꯏꯅ ꯀꯨꯟꯗꯣꯡ ꯂꯥꯏꯔꯦꯝꯕꯤ ꯏꯃꯥꯒꯤ ꯃꯐꯝꯗ ꯊꯥꯖꯒꯤ ꯄꯨꯟꯁꯤ ꯆꯤꯡꯖꯦꯜ ꯄꯤꯅꯕꯤꯌꯨ ꯍꯥꯏꯗꯅ ꯅꯤꯔꯨꯒꯗꯧꯔꯤ꯫ ꯆꯤꯡꯁꯥꯡ ꯆꯠꯊꯣꯛꯀꯅꯤ ꯍꯥꯏꯕꯒꯤ ꯃꯃꯥ ꯕꯤꯅꯥꯁꯨ ꯍꯣꯁꯄꯤꯇꯥꯜꯗ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗꯒꯤ ꯂꯦꯛꯂꯤ ꯉꯁꯤꯗꯤ꯫ ꯆꯤꯡꯁꯥꯡ ꯃꯆꯥꯕꯨ ꯃꯅꯝ ꯅꯝꯕꯤꯔꯝꯂꯒ ꯊꯥꯖꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯆꯪꯂꯛꯏ꯫ ꯊꯥꯖ, ꯇꯥꯕ꯭ꯔꯣ? ꯑꯩ ꯉꯁꯤ ꯀꯨꯟꯗꯣꯡ ꯂꯥꯏꯔꯦꯝꯕꯤ ꯈꯣꯏꯔꯝꯕꯃꯨꯛ ꯆꯠꯂꯨꯗꯣꯏꯅꯤ꯫ ꯍꯩ ꯂꯩ ꯈꯔꯝꯕ ꯄꯥꯡꯕ ꯀꯠꯂꯝꯃꯨꯒꯦ꯫ ꯋꯥꯗꯣ ꯍꯥꯏꯔꯒ ꯆꯤꯡꯁꯥꯡ ꯁꯣꯔ ꯑꯃ ꯁꯥꯡꯅ ꯍꯣꯟꯗꯣꯛꯏ꯫ ꯄꯨꯛꯅꯤꯡ ꯋꯥꯔꯕ ꯅꯤꯄꯥꯒꯤ ꯃꯇꯧꯅꯤ꯫ ꯅꯨꯄꯤ ꯃꯥꯒꯤ ꯃꯈꯨꯠꯇꯨ ꯄꯥꯏꯔꯒ ꯆꯤꯡꯁꯥꯡ ꯇꯞꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯏꯃꯥꯁꯨ ꯂꯩꯌꯦ, ꯑꯉꯥꯡꯒꯤ ꯃꯅꯥꯛꯇ ꯂꯩꯍꯧꯕꯅꯤ, ꯑꯗꯨꯅ ꯀꯩꯁꯨ ꯇꯧꯔꯣꯏ, ꯅꯤꯡꯊꯤꯖꯅ ꯄꯣꯊꯥꯔꯝꯃꯨꯀꯣ꯫ ꯂꯥꯏꯗ ꯀꯠꯄ ꯂꯩꯁꯨ ꯄꯨꯔꯛꯀꯦ, ꯅꯪꯒꯤ ꯄꯨꯟꯁꯤꯁꯨ ꯅꯤꯖꯔꯛꯀꯦ꯫ ꯑꯩ ꯍꯜꯂꯛꯄꯗ ꯅꯪ ꯅꯥꯕ ꯐꯔꯗꯧꯕꯅꯤ, ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯔꯝꯃꯨꯀꯣ꯫ ꯋꯥꯗꯣ ꯍꯥꯏꯔꯒ ꯆꯤꯡꯁꯥꯡ ꯊꯥꯖꯒꯤ ꯃꯈꯨꯠꯇꯨ ꯅꯨꯡꯁꯤꯅ ꯇꯞꯅ ꯅꯥꯟꯕꯤ, ꯑꯗꯨꯒ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯂꯦ꯫ ꯌꯨꯝꯗ ꯆꯠꯂꯒ ꯏꯔꯨ ꯃꯥꯏꯊꯖꯕ ꯂꯣꯏꯔꯦ꯫ ꯃꯐꯤ ꯃꯔꯣꯜ ꯑꯁꯦꯡꯕ ꯍꯣꯡꯗꯣꯛꯏ, ꯑꯗꯨꯒ ꯂꯥꯏꯗ ꯀꯠꯅꯅꯕ ꯗꯨꯛ ꯊꯥꯎꯃꯩ ꯂꯣꯏꯅ ꯔꯦꯗꯤ ꯇꯧꯕꯁꯨ ꯂꯣꯏꯔꯦ꯫ ꯆꯤꯡꯁꯥꯡ ꯋꯥꯈꯜꯗꯨ ꯋꯥꯃꯟꯕ ꯍꯦꯜꯂꯛꯄꯗꯒꯤ ꯑꯋꯥꯕ ꯈꯨꯗꯤꯡ ꯃꯍꯧꯁꯥꯅꯤ ꯍꯥꯏꯅ ꯈꯟꯗꯣꯛꯄ ꯍꯧꯏ, ꯑꯗꯨꯕꯨ ꯅꯣꯡꯃꯇ ꯋꯥꯔꯦ ꯍꯥꯏꯗꯦ꯫ ꯊꯋꯥꯏ ꯃꯥꯅ ꯋꯥꯖꯕꯒꯤ ꯋꯥꯅꯤ, ꯋꯥꯈꯜ ꯄꯨꯛꯅꯤꯡ ꯃꯥꯅꯗꯤ ꯉꯁꯤꯁꯨ ꯊꯥꯖꯒꯤꯗꯃꯛ ꯆꯥꯎꯔꯕ ꯆꯤꯡꯖꯥꯎꯒꯨꯝꯅ ꯂꯦꯞꯂꯤꯕꯅꯤ꯫ ꯂꯥꯏꯗ ꯀꯠꯂꯨꯅꯕ ꯍꯩ ꯂꯩ ꯃꯌꯥꯝ ꯑꯃꯁꯨ ꯃꯃꯥꯅ ꯄꯨꯔꯛꯄꯗꯒꯤ ꯂꯩꯔꯝꯂꯤꯕꯗꯨ ꯆꯤꯡꯁꯥꯡ ꯕꯥꯁꯀꯦꯠ ꯑꯃꯗ ꯅꯤꯡꯊꯤꯖꯅ ꯍꯥꯞꯆꯤꯜꯂꯤ꯫ ꯑꯗꯨꯒ ꯗꯨꯛ ꯀꯦꯟꯗꯜꯁꯤꯡꯗꯨ ꯍꯥꯞꯂꯒ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯄꯅꯤ꯫ ꯃꯥꯡꯒꯣꯜ ꯗꯥꯔꯤꯗꯒꯤ ꯀꯨꯝꯊꯔꯛꯄꯗ ꯆꯤꯡꯁꯥꯡ ꯊꯥꯡꯂꯝꯕ ꯈꯣꯡꯊꯥꯡꯗꯨ ꯆꯞ ꯂꯦꯞꯄꯤ, ꯑꯗꯨꯒ ꯊꯥꯖꯅ ꯒꯝꯂꯥꯗ ꯊꯥꯖꯔꯝꯕ ꯂꯩ ꯃꯌꯥꯝ ꯑꯗꯨꯗ ꯈꯣꯏꯗꯥꯖꯅ ꯌꯦꯡꯂꯛꯏ꯫ ꯌꯨꯝꯗꯁꯨ ꯊꯣꯏꯅ ꯂꯩꯇ꯭ꯔꯕꯅꯤꯅ ꯌꯨꯝꯒꯤ ꯑꯀꯣꯏꯕꯗ ꯀꯔꯤ ꯂꯩꯔꯤ, ꯀꯝꯗꯧꯔꯤ ꯍꯥꯏꯕ ꯊꯑꯣꯏꯅ ꯌꯦꯡꯁꯤꯜꯂꯨꯗ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯊꯥꯖꯒꯤ ꯃꯈꯨꯠꯅ ꯊꯥꯖꯔꯝꯕ ꯂꯩ ꯃꯌꯥꯝ ꯑꯗꯨ ꯉꯁꯤꯗꯤ ꯄꯨꯀꯥꯏꯅ ꯁꯥꯠꯂꯝꯕꯗꯨ ꯎꯕꯗ ꯆꯤꯡꯁꯥꯡ ꯃꯤꯀꯨꯞ ꯑꯃ ꯂꯦꯞꯂꯒ ꯂꯩ ꯃꯌꯥꯝ ꯑꯗꯨꯕꯨ ꯌꯦꯡꯂꯒ ꯂꯩ꯫ ꯉꯥꯏꯍꯥꯛ ꯑꯁꯨꯝ ꯌꯦꯡꯂꯝꯕꯗꯒꯤ ꯀꯕꯣꯛ ꯂꯩ ꯄꯥꯟꯕꯤꯅ ꯉꯧꯔꯣꯛ ꯉꯧꯅ ꯑꯁꯪꯕ ꯃꯅꯥ ꯃꯆꯦꯠ ꯑꯃꯠꯇ ꯐꯥꯎꯕ ꯎꯗꯕ ꯃꯈꯩ ꯂꯩꯁꯥ ꯇꯝꯂꯤꯕꯗꯨ ꯎꯕꯗ ꯆꯤꯡꯁꯥꯡ ꯂꯩꯁꯤꯡꯗꯨ ꯑꯃꯃꯝꯇ ꯅꯤꯡꯊꯤꯖꯅ ꯍꯦꯛꯏ, ꯑꯗꯨꯒ ꯕꯥꯁꯀꯦꯠ ꯑꯗꯨꯗ ꯄꯤꯛ ꯍꯦꯛ ꯊꯟꯕ ꯃꯈꯩ ꯍꯥꯞꯆꯤꯜꯂꯤ꯫ ꯃꯈꯨꯠꯃꯛꯅ ꯄꯥꯝꯖꯅ ꯊꯥꯖꯈꯤꯕ ꯂꯩꯔꯥꯡꯅꯤ, ꯉꯁꯤꯗꯤ ꯃꯄꯨꯒꯤ ꯃꯐꯝꯗ ꯀꯠꯂꯨꯔꯒꯦ ꯍꯥꯏꯅ ꯈꯜꯂꯤ꯫ ꯒꯥꯔꯤ ꯊꯧꯔꯒ ꯃꯣꯔꯦ ꯇꯝꯅ ꯑꯉꯟꯕ ꯑꯌꯨꯛ ꯑꯗꯨꯗ ꯂꯥꯛꯂꯤꯕꯗꯨ ꯆꯤꯡꯁꯥꯡ ꯍꯧꯈ꯭ꯔꯕ ꯋꯥꯔꯤꯅ ꯋꯥꯈꯜꯗꯨ ꯄꯨꯡꯊꯟ ꯍꯦꯛ ꯊꯜꯂꯤ꯫ ꯅꯨꯄꯤ ꯃꯥꯒ ꯑꯍꯥꯟꯕ ꯎꯅꯈꯤꯕ ꯃꯤꯀꯨꯞ, ꯃꯥꯒ ꯂꯣꯏꯅꯔꯕ ꯃꯇꯨꯡ ꯅꯤꯄꯥ ꯃꯥꯒꯤ ꯄꯨꯟꯁꯤꯅ ꯑꯆꯨꯝꯕ ꯂꯝꯕꯤꯗ ꯈꯣꯡ ꯊꯥꯡꯖꯤꯜꯂꯛꯄ ꯍꯧꯔꯛꯈꯤꯕ, ꯃꯍꯥꯛꯀꯤꯗꯃꯛ ꯊꯥꯖꯅ ꯀꯌꯥꯗ ꯋꯥꯖꯔꯛꯈꯤꯕ, ꯀꯗꯥꯏꯗ ꯀꯔꯤ ꯁꯣꯏꯈꯤꯅꯤ ꯈꯟꯕꯗ ꯀꯌꯥꯗ ꯃꯤꯄꯥꯏꯖꯈꯤꯕ, ꯃꯆꯥꯒꯤꯗꯃꯛ ꯑꯃꯗꯤ ꯇꯨꯡꯗ ꯂꯥꯛꯀꯗꯧꯔꯤꯕ ꯄꯨꯟꯁꯤ ꯑꯗꯨꯒꯤꯗꯃꯛ ꯑꯁꯥ ꯀꯌꯥ ꯑꯃ ꯁꯥꯒꯠꯃꯤꯟꯅꯈꯤꯕ, ꯄꯨꯝꯅꯃꯛ ꯅꯤꯡꯁꯤꯡꯂꯒ ꯃꯩꯆꯥꯛ ꯍꯦꯟꯒꯠꯂꯛꯏ꯫ ꯋꯥꯈꯜ ꯃꯌꯥꯝ ꯑꯗꯨ ꯈꯟꯅ ꯈꯟꯅ ꯂꯥꯛꯄꯗ ꯁꯥꯡꯂꯕ ꯆꯤꯡ ꯂꯝꯕꯤ ꯑꯗꯨ ꯂꯥꯟꯊꯣꯛꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯋꯥꯈꯜ ꯇꯥꯔꯛꯄꯗ ꯃꯣꯔꯦ ꯂꯝꯗꯝ ꯑꯗꯨ ꯌꯧꯔꯝꯂꯦ꯫ ꯂꯥꯏꯕꯨꯡ ꯃꯅꯥꯛ ꯑꯗꯨꯗ ꯒꯥꯔꯤꯗꯨ ꯈꯥꯝꯂꯒ ꯂꯥꯏꯕꯨꯡ ꯀꯥꯔꯛꯏ꯫ ꯅꯍꯥꯟ ꯃꯈꯩ ꯂꯥꯛꯄꯗꯗꯤ ꯂꯥꯏꯕꯨꯡꯗ ꯀꯅꯥꯁꯨ ꯂꯩꯔꯝꯗꯕꯅꯤ, ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯏꯃꯥ ꯃꯥꯏꯕꯤ ꯑꯃꯅ ꯂꯥꯏꯒꯤ ꯊꯣꯡꯗꯣ ꯍꯥꯡꯂꯒ ꯂꯥꯏꯒꯤ ꯁꯦꯕꯥ ꯇꯧꯔꯒ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯆꯤꯡꯁꯥꯡ ꯇꯞꯅ ꯆꯪꯁꯤꯜꯂꯛꯏ꯫ ꯃꯥꯏꯕꯤ ꯑꯗꯨꯁꯨ ꯆꯤꯡꯁꯥꯡꯅ ꯙꯨꯞ ꯃꯩꯔꯥ ꯍꯩ ꯂꯩ ꯃꯌꯥꯝ ꯑꯃ ꯄꯨꯔꯒ ꯆꯪꯂꯛꯂꯤꯕꯗꯨ ꯎꯕꯗ ꯍꯥꯏꯔꯛꯏ, "ꯏꯕꯨꯡꯉꯣ, ꯂꯥꯏ ꯈꯣꯏꯔꯝꯕ ꯂꯥꯛꯂꯤꯕ꯭ꯔꯥ?" "ꯍꯣꯏ ꯏꯃꯥ ꯃꯥꯏꯕꯤ." "ꯏꯁ, ꯂꯩ ꯃꯌꯥꯝꯗꯨꯗꯤ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ." "ꯏꯃꯥ ꯃꯥꯏꯕꯤ, ꯂꯥꯏꯗ ꯀꯠꯂꯨꯅꯕ ꯍꯥꯏꯗꯨꯅ ꯄꯨꯖꯔꯛꯄꯅꯤ." "ꯐꯩ ꯐꯩ, ꯀꯩꯊꯦꯜꯗꯒꯤ ꯂꯩꯔꯛꯄ ꯂꯩꯗꯤ ꯃꯥꯟꯗꯦ, ꯃꯅꯥꯒꯗꯨ ꯇꯒꯠ ꯇꯒꯠ ꯇꯦꯛꯂꯤꯕ ꯃꯥꯜꯂꯤꯅꯦ." "ꯍꯣꯏ, ꯌꯨꯝꯗꯒꯤ ꯍꯧꯖꯤꯛꯇ ꯍꯦꯛꯆꯔꯛꯄꯅꯤ, ꯑꯩꯒꯤ ꯅꯨꯄꯤꯅ ꯊꯥꯕꯅꯤ." "ꯑꯗꯨꯒ ꯅꯊꯟꯇ ꯂꯥꯏ ꯈꯣꯏꯔꯝꯕ ꯂꯥꯛꯂꯤꯕꯗꯤ ꯀꯔꯤꯒꯤꯅꯣ?"
ibem adusu pubirakpa yadabro? Ima amaibidugi wahayi aduda chingsang maithongdu ituk tukthana pukning nungshina haire. Ima maibi, magidamaktani aina ngasi lairembi magi manakta lakjaribase. Haima, kari taure haibanone? Khudongthiba thawdok amadagi mahakte hauji hospital da koma da leiri ima. Chingsanggi wari aduda maibidu nungaijade. Haima, uthokida. Adu oirabadi nahana lakpa yadabro? Ngasi khakta lakliba karigino? Ngasina ahanba lakpa nate. Ahumlak subani haidana khumningbani. Adubu chingsang khumlodre. Ima maibina laigi thongdu launa hangdorakpaduda chingsang laibak katlaga laibungda kakhalai. Aduga ima maibina takpiraga purakliba duk thongmai hai lei mayam ado mafam chana chana sillaga ningthijana katni. Aduga makhut ani lonaduna amukka hanna thajagidamak pukning changna lairembi mahakki mafamda nijari. Imagina cycle da chawjarakpini mahakti punsigi lantheng kayasu thengnaraga ngasi phawba laklibani. Adubu nongmata punsibu chinta tawba leite. Amakba yawdrabi punsibu nungshiba mi'yengna yengbiribi mahakpu karigi asigumba awabasi pibiribana ima. Mana sumna sum leiraga nachagi thamoisi maichak henkatli. Awaba maichakse nacha puba ngamdre ima. Ngasi nachana imagidamakta pujarakliba hairang leirang kharase imana laknadana lukshinbi. Ngasidagi leirangsing asiga magi punsiga mahut sinaba oihanbiyo ima. Aina ichagi mamabu mahaki punsibu aina pikausana nijari ima. Lai khoiramba loiraga hogalakpada ima maibidudi leiramdre. Chingsang phana kuina hogate. Mitlu pirang sinthana laibung mathak aduda phana kuina lei. Ngasidi hairang amatta supurakte leirang amatta supurakte. Nupi magi punsibu phigau saduna nijaraga yumda hallai. Hospital yaurakpada thajagi room tamna doctor nurse mayamdu hathu hathu changsinnakhibadu ubada chingsang masadu swai laukhi. Ipa pakhatna chansilai aduga doctor amabu tap pharaga hangi. Kidore thaja kidore amta tapthabiko akhoi hana phazana monitor tawjakhigi mayam loina changsilagadi soiduna thagatkhibasu ye. Wadu hairamlaga doctor adusu manungda changhi aduga thongdu tapna lonsenki. Chingsang masadu leiba yadrabani tawfam khangda hangat handa chatlaga lei. Masadu humang napi kanglabani sorsu honfam khangde. Mathangi kadagi thawanga binaga chenthore. Pikliba macha adusu binana pamli. Thawan chingsang leirimbadu ubada chingsangi manakta chensilakduna harauna tamlai. Mado akhoi timadu mamit pangle taye. Ha Karibu thoklagaba haidana wajarambani. Thawangi wahayeduda chingsang sordu thabet hollaga amukka suhanna hanglai. Ma kadur hebano ha thawan ma kadur hebano itay madu mamit pangle taye. Atudi doctor sing chinsana krisa kaigino phazana examine tawkhigi haibagini aisu ima ko bucheloi taye. Itay makisuk tawrarui akhoi de makisuk tawrarui taye. Chingsang haujiktada makhol thokna kablai. Asuk kuiba matamsi awaba pumba khangjilaga leirambadu. Thajagi nungaiba pau adu taraga chingsang leimaida phamthaduna paklangda ngatharaga lei. Aduga khonjel thokna hik launa kaplare. Somdana doctor mayam ama changdana thajabu kupna yengsili. Mamittu tapna pangthorakpaduda doctor amana tapna hanglei. Thaja aina kaurise tabro. Kaisu khumlakte adubu mamaidudi doctor adugi maigairomda onsilei. Doctor adusu amuka hanna ingna tapna hairi. Nangi ming Thaja kawi haiba nang khangbro.
ꯍꯣꯏ ꯍꯥꯏꯕꯒꯨꯝ ꯃꯉꯛꯇꯨ ꯈꯖꯤꯛ ꯅꯣꯝꯂꯛꯏ꯫ ꯑꯗꯨꯗꯤ ꯅꯪꯅ ꯍꯧꯖꯤꯛ ꯂꯩꯔꯤꯁꯦ ꯈꯪꯕ꯭ꯔꯥ ꯌꯦꯡꯉꯨꯇꯨ꯫ ꯊꯥꯖꯁꯨ ꯃꯃꯤꯠ ꯑꯅꯤꯗꯨ ꯇꯞꯅ ꯂꯩꯔꯒ ꯑꯀꯣꯏꯕꯗꯨ ꯇꯞꯅ ꯌꯦꯡꯂꯛꯏ꯫ ꯑꯗꯨꯒ ꯈꯪꯗꯦ ꯍꯥꯏꯕꯒꯨꯝ ꯃꯀꯣꯛꯇꯨ ꯍꯥꯏ꯫ ꯗꯣꯛꯇꯔꯅ ꯃꯥꯏꯊꯣꯡꯗꯨ ꯇꯔꯥꯝ ꯇꯔꯥꯝ ꯊꯥꯖꯅ ꯄꯥꯈꯠꯂꯣꯏꯗꯕ ꯃꯑꯣꯡꯗ ꯅꯪꯅ ꯂꯩꯔꯤꯁꯦ ꯍꯣꯁꯄꯤꯇꯥꯜꯗꯅꯤ, ꯑꯗꯨꯕꯨ ꯀꯩꯁꯨ ꯄꯥꯈꯠꯅꯤꯡꯉꯥꯏ ꯑꯣꯏꯗꯦꯀꯣ꯫ ꯅꯪꯒꯤ ꯏꯃꯨꯡ ꯃꯅꯨꯡꯁꯨ ꯂꯣꯏꯅ ꯃꯄꯥꯟꯗ ꯅꯪꯕꯨ ꯎꯅꯅꯕ ꯉꯥꯏꯗꯅ ꯂꯩꯔꯤꯕꯅꯤ꯫ ꯃꯈꯣꯏ ꯃꯌꯥꯝꯒ ꯎꯅꯅꯤꯡꯗꯕ꯭ꯔꯣ ꯅꯪꯕꯣ? ꯎꯅꯅꯤꯡꯉꯤ ꯍꯥꯏꯕꯒꯨꯝ ꯊꯥꯖꯁꯨ ꯃꯉꯛ ꯅꯣꯝꯂꯛꯏ꯫ ꯑꯗꯨꯒ ꯇꯞꯅ ꯑꯩꯒꯤ ꯏꯆꯥꯗꯤ ꯂꯩꯌꯦ, ꯃꯄꯥꯟꯗ ꯂꯩꯍꯧꯏ, ꯑꯩ ꯀꯧꯁꯤꯜꯂꯛꯀꯦꯀꯣ꯫ ꯗꯣꯛꯇꯔ ꯅꯔꯁꯁꯤꯡ ꯑꯗꯨ ꯊꯥꯖꯒꯤ ꯍꯛꯆꯥꯡꯕꯨ ꯅꯤꯡꯊꯤꯖꯅ ꯃꯣꯅꯤꯇꯔ ꯇꯧꯔꯝꯂꯒ ꯃꯊꯪ ꯃꯊꯪ ꯊꯣꯛꯂꯛꯏ꯫ ꯑꯗꯨꯒ ꯗꯣꯛꯇꯔꯅ ꯆꯪꯁꯤꯜꯂꯛꯂꯒ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯗꯨ ꯇꯝꯂꯛꯏ꯫ ꯃꯌꯥꯝ, ꯉꯁꯤꯗꯤ ꯅꯨꯡꯉꯥꯏꯕ ꯅꯨꯃꯤꯠꯅꯤ꯫ ꯃꯇꯝ ꯀꯨꯏꯅ ꯋꯥꯖꯔꯛꯄꯗꯣ ꯉꯁꯤꯗꯒꯤꯗꯤ ꯑꯋꯥꯕ ꯃꯇꯝ ꯂꯣꯏꯔꯅꯤ꯫ ꯊꯥꯖꯅ ꯃꯆꯥꯕꯨ ꯉꯥꯏꯗꯨꯅ ꯂꯩꯍꯧꯔꯦ꯫ ꯋꯥꯗꯨ ꯇꯥꯕꯗ ꯂꯩꯃꯥꯏꯗ ꯐꯝꯊꯗꯨꯅ ꯂꯩꯔꯝꯕ ꯆꯤꯡꯁꯥꯡ ꯗꯣꯛꯇꯔ ꯑꯗꯨꯕꯨ ꯃꯨꯟꯅ ꯌꯦꯡꯂꯛꯏ꯫ ꯕꯤꯅꯥꯁꯨ ꯊꯋꯥꯟꯁꯨ ꯗꯣꯛꯇꯔꯒꯤ ꯄꯥꯎ ꯑꯗꯨꯕꯨ ꯇꯥꯔꯒ ꯍꯔꯥꯎꯕꯒꯤ ꯄꯤꯔꯥꯡ ꯁꯤꯟꯊꯩ꯫ ꯗꯣꯛꯇꯔꯗꯨ ꯇꯞꯅ ꯃꯈꯥ ꯇꯥꯏ꯫ ꯑꯗꯨꯕꯨ ꯑꯃꯨꯛꯇꯪꯗ ꯃꯌꯥꯝ ꯄꯨꯂꯞꯇꯤ ꯆꯪꯁꯤꯟꯕꯤꯒꯅꯨ, ꯃꯥꯒꯤ ꯀꯣꯛꯇ ꯃꯗꯨꯅ ꯑꯋꯥꯕ ꯄꯤꯕꯁꯨ ꯌꯥꯏ꯫ ꯑꯗꯨꯅ ꯑꯃꯃꯝꯗ ꯇꯞꯅ ꯇꯞꯅ ꯆꯪꯕꯤꯌꯨ, ꯑꯗꯨꯒ ꯋꯥꯗꯤ ꯌꯥꯝ ꯉꯥꯡꯍꯟꯕꯤꯔꯨꯈꯤꯅꯨꯀꯣ, ꯅꯠꯇ꯭ꯔꯒꯗꯤ ꯃꯁꯥꯗ ꯑꯣꯏꯅ ꯆꯣꯛꯊꯈꯤꯅꯤ꯫ ꯍꯣꯏ ꯗꯣꯛꯇꯔ, ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ꯫ ꯕꯤꯅꯥꯅ ꯈꯨꯝꯂꯛꯄꯅꯤ꯫ ꯗꯣꯛꯇꯔꯗꯨꯁꯨ ꯋꯥꯗꯨ ꯍꯥꯏꯔꯝꯂꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯈꯤ꯫ ꯕꯤꯅꯥ ꯄꯤꯛꯂꯤꯕ ꯃꯁꯨ ꯑꯗꯨ ꯆꯤꯡꯁꯥꯡꯗ ꯁꯤꯟꯅꯔꯛꯏ꯫ ꯑꯗꯨꯒ ꯁꯦ ꯏꯁꯨꯁꯦ ꯃꯃꯥꯅ ꯎꯅꯤꯡꯉꯤ ꯍꯥꯏꯔꯤꯕꯗꯣ, ꯆꯪꯉꯨ ꯏꯁꯨꯕꯨ ꯃꯁꯛ ꯈꯪꯍꯜꯂꯨꯔꯣ꯫ ꯋꯥꯗꯣ ꯍꯥꯏꯔꯒ ꯃꯁꯨꯕꯨ ꯆꯤꯡꯁꯥꯡꯒꯤ ꯃꯈꯨꯠꯇ ꯁꯤꯟꯅꯔꯛꯏ꯫ ꯆꯤꯡꯁꯥꯡꯁꯨ ꯃꯆꯥꯕꯨ ꯃꯃꯥꯒꯤ ꯃꯈꯨꯠꯇꯒꯤ ꯇꯞꯅ ꯂꯧꯏ꯫ ꯑꯗꯨꯒ ꯊꯥꯖꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ꯫ ꯃꯤꯍꯨꯜꯁꯨ ꯑꯔꯣꯏꯕꯤꯗ ꯆꯣꯡꯂꯕꯅꯤ꯫ ꯃꯤꯀꯨꯞ ꯑꯁꯤꯕꯨ ꯃꯪꯂꯥꯟꯗꯤ ꯑꯣꯏꯍꯟꯕꯤꯒꯅꯨ ꯍꯥꯏꯅꯁꯨ ꯃꯄꯨꯛꯅꯤꯡꯗ ꯈꯣꯏꯔꯨꯝꯖꯩ꯫ ꯑꯗꯨꯒ ꯊꯥꯖꯒꯤ ꯃꯅꯥꯛꯇ ꯇꯞꯅ ꯇꯞꯅ ꯆꯪꯂꯛꯄꯅꯤ꯫ ꯊꯥꯖꯅ ꯃꯃꯤꯠꯇꯨ ꯎꯏꯔꯤ ꯎꯏꯔꯤ ꯄꯥꯡꯊꯣꯛꯂꯒ ꯌꯦꯡꯂꯛꯄꯗꯨ ꯎꯕꯗ ꯆꯤꯡꯁꯥꯡ ꯅꯨꯄꯤ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ ꯃꯄꯤ ꯁꯤꯟꯊꯥꯅ ꯅꯨꯄꯤ ꯃꯥꯕꯨ ꯌꯦꯡꯗꯨꯅ ꯂꯩ꯫ ꯊꯥꯖꯁꯨ ꯋꯥꯈꯜ ꯍꯦꯛ ꯇꯥꯔꯛꯄꯗꯒꯤ ꯃꯆꯥꯒꯤ ꯈꯟꯕꯗ ꯋꯥꯖꯕ ꯍꯧꯈ꯭ꯔꯕꯅꯤ꯫ ꯗꯣꯛꯇꯔꯅ ꯃꯆꯥ ꯀꯩꯁꯨ ꯇꯧꯗꯦ ꯍꯥꯏꯔꯛꯄꯗꯨꯗ ꯋꯥꯔꯝꯕ ꯋꯥꯈꯜꯗꯣ ꯈꯔ ꯃꯈꯩꯗꯤ ꯍꯟꯊꯩ꯫ ꯆꯤꯡꯁꯥꯡꯅ ꯃꯆꯥꯕꯨ ꯄꯝꯂꯒ ꯆꯪꯂꯛꯄꯗꯨ ꯎꯕꯗ ꯊꯥꯖꯗꯤ ꯃꯄꯤ ꯁꯤꯟꯊꯔꯦ꯫ ꯅꯤꯄꯥ ꯃꯥꯗꯤ ꯃꯁꯛ ꯃꯆꯨ ꯑꯣꯜꯂꯝꯃꯤ꯫ ꯄꯨꯟꯁꯤꯒꯤ ꯑꯋꯥ ꯆꯩꯅꯥ ꯀꯌꯥ ꯈꯥꯡꯂꯕ ꯃꯤꯁꯛꯀꯤ ꯃꯇꯧꯅꯤ꯫ ꯆꯤꯡꯁꯥꯡꯁꯨ ꯊꯥꯖꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ ꯅꯨꯡꯁꯤꯅ ꯀꯧꯔꯛꯏ꯫ ꯊꯥꯖ, ꯃꯣꯏꯇ ꯌꯥꯏ꯫ ꯌꯦꯡꯉꯨꯇꯨ, ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯏꯆꯥꯅꯤ꯫ ꯃꯆꯥꯕꯨ ꯎꯔꯒ ꯊꯥꯖ ꯃꯈꯨꯠꯇꯨ ꯇꯞꯅ ꯊꯥꯡꯒꯠꯂꯛꯏ꯫ ꯑꯗꯨꯒ ꯃꯆꯥꯒꯤ ꯃꯈꯨꯠ ꯃꯆꯥꯗꯨ ꯇꯞꯅ ꯊꯦꯡꯂꯛꯏ꯫ ꯊꯥꯖ ꯃꯆꯥꯕꯨ ꯌꯦꯡꯂꯒ ꯆꯤꯡꯅꯅ ꯑꯩꯒꯤ ꯏꯆꯥꯅꯤ ꯍꯥꯏꯕ? ꯌꯦꯡꯉꯨꯇꯨ, ꯌꯥꯝ ꯆꯥꯎꯔꯕꯅꯤ꯫ ꯆꯊꯣꯏ, ꯃꯃꯥ ꯀꯧꯋꯣ꯫ ꯊꯥꯖ ꯃꯄꯤ ꯁꯤꯟꯊꯔꯦ꯫ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯍꯪꯂꯛꯏ꯫ ꯑꯩ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯑꯁꯨꯝꯅ ꯁꯨꯝ ꯂꯩꯔꯛꯂꯤꯁꯦ? ꯏꯆꯥ ꯐꯥꯎꯕ ꯆꯥꯎꯈꯤꯕ ꯑꯩ ꯑꯃꯇ ꯈꯪꯍꯧꯗ꯭ꯔꯕ꯭ꯔꯣ ꯃꯣꯏꯇ ꯌꯥꯏ? ꯊꯥꯖꯅ ꯄꯥꯈꯠꯆꯅ ꯍꯪꯂꯛꯂꯤꯕ ꯋꯥꯍꯪ ꯑꯗꯨꯗ ꯆꯤꯡꯁꯥꯡꯁꯨ ꯇꯞꯅ ꯈꯨꯝꯂꯛꯏ꯫ ꯅꯪꯅ ꯍꯧꯒꯠꯇꯅ ꯂꯩꯔꯕꯁꯨ ꯑꯩ ꯅꯪꯒꯤ ꯅꯅꯥꯛꯇꯒꯤ ꯍꯦꯟꯗꯣꯛꯇꯦꯌꯦ ꯊꯥꯖ꯫ ꯏꯆꯥꯁꯨ ꯍꯣꯁꯄꯤꯇꯥꯜ ꯃꯅꯨꯡ ꯑꯁꯤꯗ ꯆꯥꯎꯔꯤꯅꯤ꯫ ꯆꯍꯤ ꯑꯃ ꯐꯥꯒꯗꯧꯔꯦ ꯑꯩꯈꯣꯏꯅ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯗ ꯂꯩꯔꯤꯕ꯫ ꯆꯍꯤ ꯑꯃ ꯐꯥꯒꯗꯧꯔꯦ ꯍꯥꯏꯕ? ꯍꯣꯏ, ꯑꯗꯨꯕꯨ ꯀꯩꯁꯨ ꯄꯥꯈꯠꯅꯤꯡꯉꯥꯏ ꯑꯣꯏꯗꯦ, ꯃꯌꯥꯝꯁꯨ ꯂꯣꯏꯅ ꯂꯩꯔꯤ꯫ ꯑꯗꯣ ꯅꯪ ꯍꯧꯖꯤꯛꯀꯤꯗꯤ ꯈꯟꯖꯤꯜꯂꯨꯅꯨ, ꯅꯁꯥꯁꯦ ꯐꯒꯠꯅꯕ ꯍꯥꯟꯅ ꯍꯣꯠꯅꯁꯤ꯫ ꯊꯥꯖ ꯃꯆꯥꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯖꯩ꯫ ꯃꯤꯠꯐꯝ ꯑꯗꯨ ꯃꯆꯥꯗꯒꯤꯁꯨ ꯍꯦꯟꯗꯣꯛꯅꯤꯡꯗ꯭ꯔꯦ꯫ ꯃꯄꯤ ꯏꯔꯥꯆꯦꯅ ꯏꯆꯥꯒꯤ ꯃꯃꯤꯡꯗꯤ ꯀꯔꯤ ꯊꯣꯟꯕꯤꯔꯒꯦ ꯃꯣꯏꯇ ꯌꯥꯏ? ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯊꯧꯅꯥꯗꯤ ꯏꯆꯥꯅ ꯍꯥꯞꯄꯤꯕꯅꯤ, ꯑꯗꯨꯅ ꯊꯧꯅꯥ ꯍꯥꯏꯅ ꯊꯣꯜꯂꯤ꯫ ꯄꯥꯝꯗꯕ꯭ꯔꯥ? ꯐꯖꯗꯕ꯭ꯔꯥ ꯏꯆꯥꯒꯤ ꯃꯤꯡꯁꯦ? ꯐꯖꯩ, ꯌꯥꯝꯅ ꯐꯖꯩ ꯃꯃꯥꯒꯤ ꯊꯧꯅꯥ꯫ ꯊꯥꯖ ꯋꯥꯗꯤ ꯃꯈꯥ ꯉꯥꯡꯂꯛꯇ꯭ꯔꯦ꯫ ꯑꯗꯨꯕꯨ
ꯃꯆꯥꯒꯤ ꯃꯈꯨꯠ ꯃꯆꯥꯗꯨ ꯄꯥꯏꯔꯒ ꯅꯨꯡꯁꯤꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯁꯨ ꯃꯊꯪ ꯃꯊꯪ ꯆꯪꯂꯛꯂꯦ꯫ ꯃꯌꯥꯝꯁꯨ ꯊꯥꯖꯅ ꯋꯥꯈꯜ ꯇꯥꯔꯛꯄꯗꯨ ꯎꯔꯒ ꯋꯥꯈꯜ ꯂꯣꯏꯅ ꯅꯨꯡꯉꯥꯏꯖꯩ꯫ ꯃꯤꯀꯨꯞ ꯑꯁꯤꯗ ꯑꯋꯥꯕ ꯀꯌꯥ ꯑꯃ ꯈꯪꯖꯤꯜꯂꯝꯕꯗꯨ ꯍꯔꯥꯎꯕꯒꯤ ꯄꯤꯔꯥꯡꯅ ꯁꯤꯟꯈꯤꯗꯨꯅ ꯂꯣꯏꯅ ꯄꯨꯈ꯭ꯔꯦ꯫ ꯊꯥꯖꯁꯨ ꯃꯌꯥꯝꯗꯨ ꯎꯔꯒ ꯃꯥꯏꯊꯣꯡꯗꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯔꯛꯏ꯫ ꯍꯦꯟꯊꯣꯏꯁꯨ ꯊꯥꯖ ꯍꯧꯒꯠꯂꯦ ꯍꯥꯏꯕꯗꯨ ꯇꯥꯕꯗ ꯆꯦꯜꯂꯛꯏ ꯍꯣꯁꯄꯤꯇꯥꯜꯗ꯫ ꯃꯌꯥꯝ ꯄꯨꯟꯅ ꯏꯀꯣꯏ ꯀꯣꯏꯁꯤꯟ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯍꯦꯟꯊꯣꯏ ꯆꯪꯂꯛꯂꯒ ꯅꯨꯡꯁꯤꯅ ꯀꯧꯔꯛꯏ꯫ "ꯏꯅꯝꯃ." ꯊꯥꯖꯗꯤ ꯍꯦꯟꯊꯣꯏꯒꯤ ꯃꯁꯛ ꯈꯪꯗ꯭ꯔꯦ, ꯑꯗꯨꯅ ꯀꯅꯥꯅꯣ ꯍꯥꯏꯕꯒꯨꯝ ꯆꯤꯡꯁꯥꯡꯗ ꯌꯦꯡꯂꯛꯏ꯫ ꯆꯤꯡꯁꯥꯡꯁꯨ ꯍꯦꯟꯊꯣꯏꯕꯨ ꯃꯁꯛ ꯇꯥꯛꯏ꯫ ꯍꯦꯟꯊꯣꯏꯅꯤ꯫ "ꯑꯣ ꯑꯣ, ꯑꯩꯗꯤ ꯃꯁꯛ ꯈꯪꯉꯨꯗ꯭ꯔꯦꯗꯅ, ꯋꯥꯔꯧꯒꯅꯨꯀꯣ." "ꯀꯩꯒꯤ ꯋꯥꯔꯧꯗꯣꯏꯅꯣ? ꯑꯗꯨꯃꯥꯏꯅ ꯍꯥꯏꯒꯅꯨ ꯏꯅꯝꯃ꯫ ꯑꯩ ꯏꯅꯝꯃ ꯍꯧꯒꯠꯂꯦ ꯍꯥꯏꯕ ꯄꯥꯎ ꯍꯦꯛ ꯐꯪꯕꯒ ꯆꯦꯜꯂꯛꯏꯅꯤ꯫ ꯑꯗꯨꯗꯤ ꯏꯃꯥꯗꯤ?" ꯃꯥꯙꯕꯤꯕꯨꯅꯤ ꯍꯪꯂꯛꯂꯤꯕꯗꯨ꯫ ꯃꯌꯥꯝꯗꯨ ꯀꯅꯥꯅ ꯋꯥꯔꯤ ꯂꯤꯒꯅꯤ ꯈꯪꯗꯦ, ꯑꯃꯅ ꯑꯃꯗ ꯌꯦꯡꯅꯔꯒ ꯂꯩꯔꯦ꯫ ꯃꯤꯀꯨꯞ ꯑꯁꯤꯗ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯊꯥꯖꯒꯤ ꯃꯐꯝꯗ ꯇꯝꯅꯤꯡꯗ꯭ꯔꯦ, ꯑꯗꯨꯅ ꯍꯦꯟꯊꯣꯏꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ "ꯏꯃꯥꯗ ꯂꯥꯛꯄ ꯐꯔꯛ ꯇꯥꯕꯒꯤ ꯂꯥꯛꯇꯕꯅꯤ, ꯑꯗꯨꯒ ꯏꯃꯥꯅ ꯏꯅꯝꯃꯒꯤꯗꯃꯛ ꯀꯩꯅꯣꯝꯃꯁꯨ ꯄꯤꯔꯛꯏ." ꯋꯥꯗꯣ ꯍꯥꯏꯔꯒ ꯍꯦꯟꯊꯣꯏ ꯕꯦꯒ ꯑꯃ ꯄꯥꯏꯔꯛꯂꯤꯕꯗꯨ ꯊꯥꯖꯗ ꯄꯤꯔꯛꯏ꯫ "ꯁꯦ ꯏꯅꯝꯃ, ꯂꯧꯁꯤꯜꯂꯨ. ꯏꯅꯝꯃꯅ ꯁꯦꯠꯅꯕ ꯐꯅꯦꯛ ꯐꯤꯅꯤ ꯍꯥꯏꯗꯅ ꯏꯃꯥꯅ ꯊꯝꯖꯤꯟꯖꯔꯛꯄ ꯀꯨꯏꯔꯕꯅꯤ. ꯏꯅꯝꯃꯅ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯌꯨꯝꯗ ꯍꯟꯕꯗ ꯁꯤ ꯁꯦꯠꯂꯒ ꯍꯜꯂꯨꯀꯣ. ꯏꯃꯥꯅ ꯌꯥꯝ ꯍꯔꯥꯎꯒꯅꯤꯌꯦ." ꯃꯌꯥꯝꯗꯨ ꯂꯧꯁꯤꯜꯂꯣ ꯂꯧꯁꯤꯜꯂꯣ ꯍꯥꯏꯅ ꯅꯨꯡꯁꯤꯅ ꯍꯥꯏꯔꯛꯏ꯫ ꯍꯦꯟꯊꯣꯏꯁꯨ ꯃꯌꯥꯝꯅ ꯃꯥꯕꯨ ꯋꯥꯔꯧꯕ ꯑꯃꯠꯇ ꯊꯝꯗ ꯃꯥꯕꯨ ꯅꯨꯡꯁꯤꯅ ꯇꯧꯕꯤꯕ ꯃꯇꯧ ꯑꯗꯨꯗ ꯋꯥꯈꯜꯗ ꯅꯨꯡꯉꯥꯏꯖꯩ꯫ ꯇꯣꯏꯅ ꯂꯥꯛꯂꯒ ꯊꯧꯅꯥꯒꯁꯨ ꯁꯥꯟꯅꯕ ꯑꯣꯏꯕꯒꯤ ꯅꯨꯡꯁꯤꯅ ꯀꯧꯔꯛꯏ꯫ "ꯊꯧꯅꯥ, ꯅꯤꯅꯤ ꯄꯝꯒꯦ ꯂꯥꯛꯑꯣ." ꯋꯥꯗꯣ ꯍꯥꯏꯔꯒ ꯍꯦꯟꯊꯣꯏ ꯃꯕꯨꯡꯒꯤ ꯃꯈꯨꯠꯇꯒꯤ ꯊꯧꯅꯥꯕꯨ ꯂꯧꯔꯒ ꯄꯝꯂꯒ ꯂꯛꯅꯕꯒ ꯁꯥꯟꯅꯕꯒ ꯇꯧꯔꯒ ꯂꯩ꯫ ꯊꯧꯅꯥꯁꯨ ꯃꯅꯦ ꯂꯥꯛꯂꯕꯗꯨꯗ ꯍꯔꯥꯎꯅ ꯅꯣꯛꯏ꯫ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯇꯧꯗꯨ ꯌꯦꯡꯕꯗ ꯋꯥꯔꯝꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯀꯣꯛꯅꯈ꯭ꯔꯦ ꯃꯤꯀꯨꯞ ꯑꯗꯨꯗ꯫